Dhanamandjari University gi Registrar amasung Examination Controller Khanbagi result Athubada Louthoklani. Dhanamandjari University da hauzik oiriba fibam asi laksinduna academic atmosphere mahosagi fibam da hanjin hanaba thabak paikhatle. University asigi tangai fadaba body oiriba Academic Council, Syndicate amasung Senate reconstitute tawre. Mapung faba Academic Council, Syndicate amasung Senate DMU Act Englishing aniga tarater ki makhada regular oina lairagani. DMU gi Chancellor gi ayabaga loinana thausil sing asi paikhatpani. University asigi Registrar amasung Examination Controller lawbagi thabak mapung fana paikhatpa loire loinana athuba matamda result haidoklagani. DMU Act Englishing aniga tarater ki makhada Senate ki ayaba lawduna result adu lauthokadabani. Maduda natana tangai fadaba non-teaching amasung teaching staff natraga posting gi su hapnaba result lauthoklagani haina Dhanamandjari University gi hauzik lairiba Registrar Dr. Navidita Laire lakpamna thadorakpa cherol amana phongdorakli.